Social media da phangzaba update post khara mayam da update tawjari ahan bada Thonggram Sikandar hariba mioi asina thadurokpa post amana asomna phongdokli mirem yamladi wathok yami issue yami mirem yamba lamda santi leiba haunade mirem sing mathok chilhalu leibak santi oigani. Next update ta film Rohan singna asumna hairi loire leibak se pumloi loire Manipur Thugai Yaroidi hairaga maitai masem pura khaibung kanam tasu usitnadi mana chenjabaduna hele khallaga ataina tumit kang oina unarakle khwaidagi pangbase aikhoi oirame Rohan gi makha tarakpa oina phamungdai nokhairaga yengamduine yeknabasingna aya maitai masem nongmai kapnare divide and rule mai pa e pangidako iraisa sa Rohan gi makha tarakpa oina sumna phongtorakli BJP Congress RPI MPP gi wari tourkkhre polling station da fimu setpa khara lakpada mairai paibi ima ibena isa sa kaim taude hairubada ima sing da onsil laga phugi tawre e thaksi khasi kanglei ima nuksibi ima gi charam pairage haido tho e. Next update ta Thugaikhre Bamon Kampu Police Polling Station da khulai paiba khara laklaga RPI amadi Congress ki inner agent tan thoklaga moina loina namkhre masibu democracy gi wahan thokla miam yade haiba khanghalasi angamba share tobiu. Next update ta Kyamgai maning lekai da agent furaga tan thoklambadagi irang thokkhre yumda changaga nongmai su kapsilame hairi. Next update ta breaking news amana asumna phongtokli ngasi pangthokliba 18 Lok Sabha Mikhalgi Thongzu Khongmanda EVM machine Thugaikhre hairi. Next update ta Ningthojam Popilana asumna phongdorakli polling station kharada aikhoigi agent sing dap tawraga phamhandraba natra pung manga fau tholakpa yaroi hairaba natro fai mioi punsi se omor oidabani ko. Next update ta Robin Mangang khwairakpamna asumna phongdorakli artificial intelligence AI saraga aigi voice thadoklaga AT amadi aibulana uhannaba hotnaba lemna to oi chap chana thabak tawgani. Next update ta Licypriya kangujamna asumna phongdorakli noi vote kinena aingonda usittana nganglise lan manungda covid ki praja waraklaba kandana ai ningsingba machum chaba minai sing haibige nawa lawde ainasu Licypriya gi makha tarakpa oina vote mamangdana ahalna tawba ngamdaba thabak angang aina tawi thagatpiba aduga vote matamdana angang na wa nganglakanu haiduna chin mena ba hotna biba aigi opinion phongdokpasu aigi right ni khangbiyu gyan taba lairik haiba ahal singna. Next update ta Maharaja Sanajawba Laisemana asumna hairakli handaki lan se maitai na haurabadagi thokpani haibase haibigano simatang se ai thamoi yam kai political advantage launagumsiko leibak nungsiba tanagumsi mi sinarakani asengba. Next update ta hojik viral saliba Kyamgai maning laikai gi ima amada khut tharami hairiba thodok asida arambai tengol na tawbani haina hairiba asi athuba matamda proof yauraga sengdokpirau etibu mingchat thinaba tawbiganu background da arambai ne pallido masak maming loina khangi athuba matamda sengdokpirau aikhoi arambai tengol na ima ibenda khut thade khurummaga nolo agata lakchabani. Next update ta aduk chawkhraba loop oiriba AT gi ming lana siznabada AT na mobile team semduna huranba sing fanaba hotna fam thoktabra.